Rang Honorable MP Shri Leishemba Sanajaoba Manipuri or Meeteilon bu Indian classical language oidore haina thambikiba adu WMC na khangjin jabaga loinana Honorable MP da karigumba wafam khara hangatchari. Shri Sanajaoba MP oidringaida Meetei sing ST list changadabani haina laukiba thengnaje. Aduga handaki April 2022 da amuk Parliament ta Meetei sing ST list changadabani haina pukatpiki. Wafam di Meeteilon or Manipuri classical language da chanana ba honabiriba. Aduga Meetei bu ST list chanana ba or yawnana ba honaramiba asigi ona tena ba wafamne. Haibadi ST list yawba yaba local committee na piriba criteria mga adu fulfill tawba community amagi loan bu karam haina classical language oigadage. Haibadi classical language da chanba community haibadi di India yi khwaidagi chawkhatpa community amani. Khudam oina Bengali fauna yawba ngamdriba thak aduda aikhoigi loan na yawgani haiduna praja singda takpiribasi angakpa amani. Maram asina WMC na Shri Sanajaoba Honorable MP da haijari madudi praja miyambu achumba lambi da lamjingbiyu. Meitei sing Manipur da rightful citizen oiba phawba ngamdri. Amasung oinanabgidamakta ST list chananaba honajariba sida mateng pangbiyu masina leibak miyamna sona hogani.